phorenoscope endoscopy LED light source 100 watt amadi fiber optic cable 4.5 mm 2.3 meter ni hai district hospital ama leibagi mathau chapchana tawhan laba kanda da ekhoigi government na ju district hospital inkhali district sida naba ayaba gaidi imphal lomda gaida laktraga sida asomda ju patient lot handaraga sida tawhanna bai nei koigi honna bane hai tare sigi honna ba sida mayam thawai yobi raga ekoi da mateng pangbira posiam nungai ekoi makha ta na su ekoi gi level lagi angam ba dum ekoi mateng pangminna ba honna gi si Hauzik lamda masir talk leba irang asiga mari lena asok pan yor kumatam da state asida leiba tuan ba ambulance singna mafam adu tana changchinduna asok pasing lokthok paga loina na hospital yauna puri ba ngaktani thasi mapal da thawal SP gi office mamang da thokiba mahiroi singi khongjang aduda asok pasing lokthok pa changluba district hospital thawal gi ambulance da nungna thajinduna Tugairakpa amadi driver buna asopan nanghalakhiba adu laibak thibani matungda amuk hanna thodok thon bigano haina chief medical officer thawal Dr. Wainokul amadi district hospital thawal gi MS Dr. W Rohini Kumar anina phongdrokli ngasi CMO thawal gi office ta pau wisinga unaba ada wafam asi phongdokladuna Dr. Wainokul amadi Dr. W Rohini Kumar na hai Thawal District Hospital asigi amatangairba advanced life support ambulance asina ngasi fawbada thokliba irang asida mateng pangduna laklibani irang asida sokle haibaga amadi kawrakpaga tawfam thokpani khanna changsinduna mateng pangduna lakpani asokpa khudingba kannanaba hotnaba haibasi ambulance ki mathau oibana numit asida su SP gi office ta asokpa yaure haiba dagi lokthok luraga tholakpada iho horiba mayamna nungna thajinduna ambulance manungda yauriba maruoiba polam sing su thugai khibani haiki nungna thajilakhiba khongjang loi sing adu masak khangaudrabasu mahiroi sing di yawbo ukhide haiduna thodo asigi matangda police ta su FIR ama tawjakre adum oinabak ambulance ki driver sing di aki tungba fauri asigumba thodo asina makoida psychologically harassment to ole maram asina miyam su gyan tabiraga asigumba thabak asi matungda tawbiganu miyam gi mateng di pangdaba yadabana private ambulance ta contact tawduna hotnari haiki mathabasi azapnamangna uswaiva the consent of what the tawriba missing na gyan tabi herada mathabas amokhanna obidana bai pajamiyam ta bai tawal maruaina bai tawal degi mathabas yoram bai ai khangte kana bai no haibadi bai togum nambe bai now obedi matunda amona obidana bai mukhanna amiyam ta abid tawjil ai ki ri iside sama thor kanda ambulance lai te na bu irang lo chok ba lai da khoi upai le ta da bedlen da haidra ga tham dai phati dawi tar ke ba da sam chawr ba ka ro gi ya important rai ba ka ro sida tek tar bu si khoi hospital site ju yang kana ka dem tawi Ifal East District ke lamlai kendra gi manuk chana leiba sabungkok khunau sabungkok thamna pokpina singwa maitai khul singa thangna leiba sangran chingthak asida hojik apho makal ge kuchukulai faiba kuki militant sing paidun leire hari sangran kuki khul gi chingthak asida kuki militant singna chatok chasin tawba uwa pangle masida natana anobo bankar kya sagatuna makhogi leifam Safam oiduna leire maramasina makoiga thangna leiriba maitai khul singda nongmai amadi bom landara kadra haibagi chingnaba chauna le maduna manipur lengangna thu matamda bejeng sangbiduna sangran kuki khul asida kuki militant singna laifam orakliba asi takthokpiduna thangna leiriba maitai khul sing ingna tapna leinanaba honabiu kuki militant singna singi sarukta chatok chasin tawduna leiba asina maram oiraga Singyaga taina leiba matai khul singi miyoi singna labuk ta kumduna labuk kumbagi thabak singsu yamna chauna apanba oire hari kolom paiduna mahima sing nithina tamjagadaba mahiroi singda hojik thokleba irang asina piriba saitheng athuma tamda India government amadi Manipur lengakna lochinduna mahiroi sing mahusagum mahai tamba phanghalu haiduna kokomi students front na sinduna
Standard College Kongbagi Mahirosingna Kongjang Changsinkhre Kongjang adugi manungchana Manipur thokliba irang asida aranba propaganda sandokpada achouba thodang lawriba amadi irang asi waroisin ama puraknaba hotnabagi mahutta tuminna yengduna leiriba India gi Prime Minister Narendra Modi, Union Home Minister Amit Shah, Assam Rifles ki hanagi DGP Sit Nair amadi Security Advisor Kuldeep Singh Mitam Singh saduna mai thakre thodo aduga mai leina Standard College gi mahiroi amana phongdorpada Manipur da hauki sahi ki me ahumdagi hauduna ngasi fawda chathrakliba irang asina mahiroi sing nikthina mahitamba phanghandre mamang sahi kaya su COVID-19 na amuk mahitamba phangkhidabagi awaba kaya mayok na ringe cherak asida nohona na amuk irang asina mahitamba phangdaba haibasi tunggi yumbi oirkadoriba mahiroi singda thengnariba awaba asi India government amadi Manipur lengakna ubidaba asimak laibak thibani irang asina maram oiduna jingkhong singya nakna khundariba mahiroi singna mahitambagi mahutta masama ngathok chanabagi damakta amadi khun kannanaba hotnabada awaba kaya mayok nari thong asi leptana makhatana adumak jathaduna leirabadi Manipur leirba mahiroi kaya khutta kolom five mahutta khutta kholai faiduna imalaiba kanbada saruk yarakloi hainai leite hainasu phungdokhi ama khai hela wirang lo chhorong am de lei koi like tam jaga koi ji khul ngak ko yauri ko adagi ama tongan tongan ba yum bu myam nu ji kamai tawni irang sina subam nongom ju khangdre chatra mo ina koi ji yam pen da himal lena koi ji ngasi project toksan jabani bu ko tokjabani sinjabani do koi gi laibi ba panbi ba sakai na ju kitang mieng jangyu hai tare loisan mangam do wirang ji kamai tor ko loisan ji ha bu do kitang thunam ta tawbi hai tare ne koi yadre ba thang chi thangai sing na koi pulap thola ga kulai pa ga sang bu do adu mangai re bu ji pangoi leitre ba koi gi chatra mo ina hai cha tare ngasi puma phang makhairom tabda jiri district ta leiriba mahiroi lup marina sinduna mac education free zone haiba thimda aikhoi lairik ningtamna tamhanbiu protect human life from cookie militants haiba banner faidna mahiroi singi oiba khongchat ama jirbam higher secondary school dagi horga bawpragi irabot complex fauduna dibong singdong lekai fauduna chatlaba matungda DC jiribam da point teret yawa memorandum ama pishinkre go back central forces mathau basak khangdaba MLA pham thadok piu mahiroi singna mahi tambada apan ba pibigano Manipur ke saktam kaibe yaro amadi we want justice haiba kholau amadi placard sing paidna rally adu chingdong lekai da leiba DC office tamna chatki ngasi pangthok ki rally asigi batangda mahiroi lusingba amana asumna hai ngasi mahiroi lup marina sinduna rally ama pangthok laba matung jiri bamge DC da point ani yawba memorandum ama khusinakre point ani adudi mahiroi sing ningtamna mahi tamjage masida ayat apan pibigano amadi mahiroi amagi yumda kuki militant singna chathakhiba thawong aduda chenaba sing athu matamda ain gi oiba matik chaba dandi pibiu haiba pom kyasu phongdokhi loina DC masana su numit tarani gi manungda thabak oina othokani haina thajaba thamlakhi haina su mahiroi aduna makha tarakhi meimda kuki terrorist singa sangaga terrorist ki thawong tawba asi yaning daba asigi mihat puthu haibagi ani ngasi pisan jagre aduna makha tarakpada akogi deputy commissioner na mitrani gi manungda akogi dimanasi pigani haibagi ayaba ama akoida ngasi sinazare sahi ama makhai farak laba Manipur thoklib irang asi athuma tamda loisulu haina lengak ta taksinduna Manipur gi tapak ta leba mahiroi singna Manipur lengak ta thamkiba wafam sing thabak ta onthok kadabani haina taksinduna changsin lakliba khongjang singda Manipur state force na tamthina phu saiduna mahiroi sing asok apan yahon khibagi thong sing yaningda phongrok laduna Bishnupur district ke manungchanba nambol su mahiroi singna ngasi ayuk nambol da wakat khongchat chatkre ngarang ahing mayum da hanjindana nambol kaithelda yarektuna leiba mahiroi singna ayuk ta thorak tuna wakat khongjang chatkibaga loinana internet thingbana irang laksin bak ngamloi central force chahankro Manipur ge saktam kaibe yaroi go back central force state force ki kahen yaningde haina thaba placard kaya five ga loinana kholau kaya sulauki
wakat khongchat adu nambol kaithel lagi hauraga nambol police station phawraga foijing phawa chatluraga halaktuna nambol kaithel da amuk loisinki panbaya badi ngarang dagi nambol area gi mahairoi singna nambol kaithel da yarek paga loinana hojik chu mahairoi sing masa masa gi yumda hanjin bagi mahutta chagani thakani khangdana nambol kaithel da makhata na famduna leiri Manipur thokli ba irang asi athu matam da India government amadi Manipur government na loisin gadabani amadi kuki militant sing na drone bombing yauna apaba makhalgi kusuk kulai sing sinaduna landar liba asida India lengak na yengduna leiba yaningde haiduna NG college ki mahiroi sing na sit-in protest sathakre sit-in protest aduga mai leina college adugi mahiroi amana hai Manipur thokli ba irang asige waruchin ama Puraktuna mahiroi sing nikina mahitamba fanghalu haiduna mahiroi kayana sansin khiba khongjang amada RAF na mahiroi sing da tear gas shell yauna mob bomb chinaduna mahiroi kya asopan thon khiba thodo asi yaningde school college ki uniform setuna saktak lawa fawo mahiroi sing da ahenba lichat chatlakpa asimak laibak thibani amadi thawang asida state force sing na yengdun laithokpa asi yaningde athu matamda hojik thokliba irang asi India government amadi Manipur government na loisinaraba honagadabani haisu phungroki tasingju hujiki wakal ole laik tamgadaba kolom pairaga laik tamaga exam tharaga tungi miron orakadaba satra singse hojik karam figam dalai habase sarkana khangbiba pai amadi satra singna hojik koktu leiriba koktu senjen chirang leiriba singda satra angang macha class 10 ka 11 ka satra sing leiba ngak tabe yaden ji hojik apoi pami basi central force amadi state government central government na pami je apoi satra singje masing thingamna soga natraga satra singji masing thingamna sibadura Kuki militant singa tengkhang kaya da landa chathariba sugnu area da leiba kun ngakpa singda Idol Youth Club IYC Kongjom amsung Kongjom mara paibi singna ngasi koina chatuna chana thakna polam sing yanthokre Idol Youth Club IYC Kongjom amadi Kongjom mara paibi singi lusingba singna hojik Chuchampur district ki Leisun Tampa G Songjel T Laloifai amasung Dongyang area dagi Kakching district ki Tangjeng Khunjau dagi hauraga sugnu fawwa mapam kayada thasgi tang tare tagi hauduna bom kapsilakpa yauna nongmai kapsilaktuna akanba mongda landa chathar libani kuki militant singi landa asibu ngakthok nanaba maitei khun ngakpa singna Tangjeng Khunjau dagi hauraga sugnu fawwa khun ngakpagi thabak chathariba aduda khun ngakpa singi chana thakna polam sing mapamda leiriba khun ngakpa singda tengbang oina ngasi kusinnakhibani harik ngasi khun ngakpa singi awat apa khangbiduna chana thaknaba tengbang sing pirakhiba adugidamak khun ngakpa singi maikai dagi IYC Kongjom amadi Kongjom mara paibi singbusu thagatpa phongdorakhi Manipur thokliba irang asi athu matamda loisin biu haidna mahiroi lup singna Moirang multipurpose higher secondary school dagi laktuna DC Bisnupur office ta ngasi maranda ama pisin khre security advisor amadi DGP loktho kukijo terrorist singna maitei da landhak liba asi khudakta lebhalu lalloidrio fawo tampak ta combing operation tawba yaroi proxy war khudakta lebhalu aiba Warol Singh Yauba memorandum adu DC Bisnupur Laurembam Bikramda Mahiroi Singna Kusinaki District Administration gi makai dagi su campus manungda pamdaba thodok sing thokdanaba Rapid Action Force amadi Central Forces singna akan ba section thorang lokhatuna ngak senbagi thabak sing lokhatki memorandum pichinba aduda Moirang Multipurpose Higher Secondary School Moirang College Diligent Public School Intermediate Advanced College St. Javier Higher Secondary School, Nitokong Higher Secondary School, amadi Kumbi College dagi. Khangat laba mahiroi kontrani pana saruk yaki memorandum pichil laba tungda DC Bisnupur Laurema Bikramna mahiroi singna taleba diman asi mahak masana athu matamda Manipuri governor da soidna pisinanaba honagani loinana memorandum asida palliba demand sing thabakta onthok nanabasu honagani haina
दा थाजब पिरकी हारी डीसी लौरम विक्रम दा मेमोरेंडम पिसन बतमदा एडीएम विष्णुपु बॉबी शर्मा सेकेंड बटालियन आईआरबी की सीओ हॉप्सन सापम सु सरुक याखी मेमोरेंडम पिसन लाखिबा महिरोई अमना फोंदोरखिबदा मखोइदा डीसी ना पिसलम लेबा मेमोरेंडम असिदा पल्लिबा वफम सिंह ngasi नुमिदांग पुंग 3 फावगी मनुंगदा थबकता ऑनथोरक्तबा तारगदी मखा ताबा अकन बखोंजंग चंगसिलगनी खोंजंग असिदा थोलकपा अफा फटगी खुदिंगमक लेंगाकना पुगदबनी हाइखि अहिंग अखोई युमदा हलोय अहिंग लेकनी मोयांग बाजारदा अदुदगी हेना अकन अकन थबक याम सुलखलगनी पुंग 3 ngasi पुंग 3 नुमिदांगी ngasi nongthil pung ama makhairom taba matamda jiribam district ki boro bekra subdivision da leiba nesaji high school dagi hauraga harinagar fawba indigenous tribes advocacy committee ITAC na sinduna our land our rights haiba timda public rally demanding merger of tribal village in jiribam to Fairjol district haiba peace rally ama chatkre khongchat asida we are indigenous of our ancestral land haiba kolau lauduna chatkiba rally asida ITAC की जनरल सेक्रेटरी हिरमिनथांग बुरिल ITAC यूनाइटेड चिफ कमिटी जिरीबाम ITAC वुमेन विंग अमदी पास्टर तोंगहौपुई नसिंगबा मरुओइबा मियोइसिंगसु सरुक याखी खोंचत असिदा सरुक याखिबा मार्गिलुसिंगबा अमना हाइकिबदा ngasi अखोइना चटलिबा रैली असि अखोइगी राइट अदु लेंगाकना लौथोखिबा अमदी हिल टैक्स लौथोखिबगा मरी लेनना मियामगी खोंचत अच्छी चटपनी हाइखि ngasi पांथोकलिबा रैली अदु कंबाइन फोर्सेस ना अथिंगबा पीदुना रैली मफुंगदी फान खिद्रे हाइरि जम्मू एंड कश्मीर की कठुआ डिस्ट्रिक्ट लानमी की स्पेशल फोर्सेस अमसुंग जम्मू एंड कश्मीर पुलिस की अपुनब टीम अमना ऑपरेशन चथबदा टेररिस्ट अहुम नोमैना कापतुना हातखरि ऑपरेशन अदु हौजिकसु मखा चथरि हाइरि आर्मी की 1 para 22 Garwal Rifles amasung police ke special operation group SOG na operation adu chathakibani ngasi anganbada Jammu and Kashmir gi Akhnur sector da BSF lanmi ama Pakistani force singna kapsilakpadagi shokhi laibak ani gi tainaba kilometer lising amachong kulumdoi sangba ngangkhai India Pakistan international border da ngak seliba BSF ki लानमिस नि हाइरि सेक्टर कया दा उंखतनबा अमदी सिक्योरिटी चैलेंजेस कया थोई हाइरि वियतनाम की कैपिटल हानोई द चेलिबा रेड रिवर तकी पाथोरप इसिंगना थुमजिन खरबा लंबी की नाकता लैबा मियोई चा कया साफगदो फम सिंग द पुथोखरे टाइफून यागी ना हुजिक फावदा वियतनाम द मियोई चा मग यांखैमा थोई की पुंसी लोहेनखरे चही असिगी ओइना एशिया की ख्वाइदगी साथीरबा टाइफून यागीना नोंग कन्ना हैथदुना मियाम द खुदोंग चादब कया मायोकना हलाले मफम अदुगी ख्वाइदगी चौबा तुरेल रेड रिवर की मथक्ता साबा थोंग अमा तेखरे हानोइद लैबा चही निफुनिथोय शुरबा ट्रानले क्वेन कौबा मियोय अमना हाइखिबदा चही कुंथ्रा असिदा अमुक असुक चौबा इचाउ उखिद्री ngarang ayuk phawba ikang kangna leirambani aujikti lambi sing isingna thumjin khre ngarang midang tumba yahan khide lengak na haikibada typhoon na myoi chamag yankhini thoi hatkre chamag ni puna thiba khangdi hanoi gi school kharadi suti thakre akutpa mapam dalaiba myoi lising sa kaya sapagada mapam singda puthokhi Charity Blue Dragon Children's Foundation ge city center office ising thumjin khibadagi hongdokhi hairi Sanabagi Pau District Sports Association DSA Kakina Sinduna Association Asigi Playground Chatariba 18 DSA Trophy Invitation Football Tournament 2024 ge ngasi sanakiba match ani ahan background da SWC Kerakna KFC Kakchingbu Panjal ani amada maithiba pikre SWC Kerki Panjal Singdu jersey number 16 TH yaifabana match ki minute kurmathoi amadi jersey number 18 K Dinkal na minute yakhaya pandachan ki KFC Kaksingi Panjal duna jersey number 8 Isantna match ki minute yakhai ma chatpadachan ki bani ngasi ani suba ground da match tana IFA Irengbana SRDC Kaksingu Panjal manga soino da maithio piki IFA Irengbal ki Panjal Singdu jersey number 7 M Renedina match ki minute kumapan nipumari umranipan amadi match loibagi minute marfu ga ahaba minute Mari aduga jersey number 8
O Francisna first up loibagi minute nifuga half a minute marida chankibani Aribada Mario Pau Amuhanna Democracy chatpa lebak ni isagi right tan bayai haiduna protest tawada violence oiba thabak tawigano haina IGP KZN tana fongdokre District Hospital Thawalda medical equipment sing Deputy Commissioner Thawal A Subhasna kusinhakre Ziribamda Mahiroi Singna Ikoi Larik Tamhan View protect human life from cookie militants Haibagi Wakat Kongchat Chatkri Loinana Jammu and Kashmir gi Kathua district terrorist ahum no moina kaptuna hatkre Ngasigidamakta di PAODAM pijaba batang asida losinjare mejang tabir ba khwai punakpo amuka hanna khurumjari